ꯑꯗꯨꯒ ꯁꯂꯥꯠꯀ ꯂꯩꯔꯦ ꯁꯤꯗꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯕꯅꯤꯅ ꯑꯗꯨꯒ ꯁꯤꯅ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯁꯤꯅ ꯆꯥꯛ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯌꯥꯝ ꯁꯤꯗ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯩꯁꯤꯗ ꯁꯂꯥꯠ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯁꯪꯒꯣꯝ ꯁꯅꯥ ꯂꯩꯔꯦ ꯁꯤꯅ ꯆꯝꯐꯨꯠꯅꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯁꯪꯒꯣꯜꯁꯦꯟꯁꯨ ꯑꯣꯏꯕ ꯑꯗꯩꯗꯤ ꯁꯪꯒꯣꯜꯁꯦꯟꯁꯤꯅ ꯃꯌꯥꯝ ꯃꯦꯔꯥꯃꯦꯁ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥꯕ ꯑꯗꯨꯝ ꯁꯪꯒꯣꯜꯁꯦꯟ ꯇꯥꯁꯟꯕꯁꯤꯗ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯃꯥꯜꯂꯦ ꯍꯥꯎꯅꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯣꯡ ꯊꯥꯔꯦ ꯁꯪꯒꯣꯝ ꯁꯥꯔꯒ ꯑꯩꯈꯣꯏ ꯎꯁꯣꯞꯇ ꯆꯥꯕꯗꯣ ꯑꯗꯨ ꯃꯍꯥꯎꯗ ꯐꯖꯅ ꯐꯪꯉꯦ hỏi họ rồi hỏi
같은 잘好嘞，现点西餐。Last cái đi kilo bò tẻ kilo bò dám hầu cho bò hả 그나마 미디 점프제 아한번 싸울래 거너 아이 원디 점프제 싸울로 가는 싸울래 신호네 얘는 됐다 가야 됐다 된다 가오 사주 숨 점프시네 라사 싸우시네 마이마이 마하우 신지 왜 꼭 비답 떠요 숨이 와가는 거 그냥 이 강대 아주 좀 từ này là sơn dài chẳng mai em cho mình hoa rồi mangrangang sabi ketat na tumbe tumbe lao hawa ini makuja kami na wewo
좀 구워는 불어 하버든 풋 맛이 좋아요. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ